ꯑꯗꯣ ꯃꯤ ꯂꯩꯕ ꯖꯒꯥꯗ ꯇꯥꯔꯛꯄ ꯕꯣꯝꯁꯤꯡꯁꯤꯅ ꯑꯌꯥꯝꯕ ꯄꯣꯈꯥꯏꯍꯧꯗꯕꯅ ꯑꯩꯈꯣꯏ ꯁꯦꯞ ꯑꯣꯏꯍꯧꯕꯅꯤ ꯂꯤꯂꯤ ꯀꯦꯝꯗꯒꯤ ꯅꯨꯡꯉꯥꯏꯅꯦꯅ ꯄꯤꯁꯅꯦꯅ ꯄꯨꯕꯤꯔꯛꯑꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯐꯥꯔꯤꯉꯩꯗ ꯁꯨꯝ ꯀꯥꯞꯂꯒ ꯅꯨꯡꯇꯤꯒꯤ ꯁꯟꯗꯥ ꯑꯣꯏꯕꯒ ꯀꯥꯞꯊꯣꯔꯛꯑꯅꯤ ꯁꯦ ꯑꯩꯈꯣꯏ ꯉꯜꯂꯤꯉꯩꯗꯒꯤ ꯑꯁꯨꯝ ꯃꯣꯏ ꯅꯣꯡꯃꯩꯁꯦ ꯀꯥꯞꯊꯣꯛꯄꯗꯤ ꯍꯧꯔꯛꯑꯦ ꯅꯣꯡꯃꯩꯁꯦ ꯃꯣꯏ ꯁꯣꯟ ꯀꯨꯀꯤ ꯁꯥꯏꯠ ꯔꯣꯝꯗꯒꯤ ꯅꯣꯡꯃꯩꯁꯦ ꯑꯁꯨꯝ ꯀꯥꯞꯊꯕ ꯍꯧꯔꯛꯄꯅꯤ ꯉꯜꯂꯤꯉꯩꯗꯒꯤ ꯑꯗꯨꯒ ꯊꯦꯡꯖꯤꯜꯂꯛꯑꯒ ꯄꯨꯡ 10 ꯃꯈꯥꯏ ꯑꯗꯨꯋꯥꯏ ꯇꯥꯔꯛꯄꯗꯩꯗꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯨꯡ 10 ꯃꯈꯥꯏꯗꯩ ꯍꯧꯕꯗꯨꯅ ꯆꯥꯎꯔꯥꯛꯅ ꯄꯨꯡ 1 ꯃꯈꯥꯏ ꯐꯥꯎꯗꯤ ꯌꯥꯝ ꯀꯟꯅ ꯈꯨꯠ ꯊꯨꯡꯅꯔꯝꯃꯦ ꯕꯣꯝꯁꯦ ꯃꯁꯤꯡꯃꯛꯇꯤ ꯊꯤꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛꯇꯤ ꯌꯥꯝꯅ ꯃꯣꯏ ꯕꯣꯝꯗꯤ ꯊꯥꯗꯔꯛꯈꯤ ꯑꯗꯨꯒ ꯌꯨꯝ ꯀꯩꯕꯨꯗꯤ ꯑꯁꯣꯛꯄꯟꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯪꯅꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯗꯤ ꯑꯌꯥꯝꯕ ꯑꯗꯨꯒ ꯑꯣꯏꯅ ꯇꯥꯁꯜꯂꯦ ꯕꯣꯝꯁꯦ ꯇꯥꯁꯜꯂꯛꯑꯒ ꯃꯣꯏꯒꯤ ꯕꯣꯝꯁꯤꯅ ꯄꯣꯈꯥꯏꯍꯧꯗꯕꯒꯤ ꯑꯩꯈꯣꯏ ꯈꯨꯟꯖꯥꯒꯤ ꯀꯩꯅꯣꯁꯦ ꯁꯣꯛꯍꯧꯗꯕꯅꯤ ꯑꯗꯨꯕꯨ ꯄꯣꯈꯥꯏꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯗꯁꯨ ꯑꯋꯥ ꯑꯅꯥꯁꯦ ꯀꯌꯥ ꯅꯪꯉꯝꯕꯁꯨ ꯌꯥꯏ ꯄꯣꯈꯥꯏꯔꯒꯁꯨ ꯍꯥꯏꯕꯗꯤ ꯃꯤ ꯂꯩꯇꯕ ꯖꯒꯥꯗ ꯑꯣꯏꯅ ꯄꯣꯈꯥꯏꯕ ꯑꯗꯣ ꯃꯤ ꯂꯩꯕ ꯖꯒꯥꯗ ꯇꯥꯔꯛꯄ ꯕꯣꯝꯁꯤꯡꯁꯤꯅ ꯑꯌꯥꯝꯕ ꯄꯣꯈꯥꯏꯍꯧꯗꯕꯅ ꯑꯩꯈꯣꯏ ꯁꯦꯞ ꯑꯣꯏꯍꯧꯕꯅꯤ ꯕꯣꯝꯁꯦ ꯑꯆꯧ ꯑꯆꯧꯕ ꯕꯣꯝꯁꯦ ꯊꯥꯗꯔꯛꯏ ꯑꯗꯣ ꯂꯩꯕꯥꯛ ꯅꯤꯛꯄꯐꯥꯎ ꯌꯥꯎꯈꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯒꯤꯗꯤ ꯑꯦꯌꯥꯔꯅ ꯊꯥꯗꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯁꯤ ꯀꯨꯀꯤꯅ ꯀꯥꯞꯄꯛꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯕꯣꯝꯁꯤꯡꯁꯤꯗꯤ ꯑꯌꯥꯝꯕ ꯄꯣꯈꯥꯏꯔꯒꯁꯨ ꯌꯥꯝ ꯀꯟꯅ ꯃꯈꯣꯟ ꯍꯧꯗꯦ ꯑꯗꯨꯕꯨ ꯑꯍꯧꯕ ꯃꯈꯣꯟ ꯂꯩꯕꯥꯛ ꯅꯤꯛꯄ ꯃꯈꯣꯟꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯨꯕꯨ ꯆꯤꯡꯅꯗꯕꯗꯤ ꯉꯝꯗꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯤꯡꯅꯖꯩ ꯀꯥꯞꯅꯕꯁꯦ ꯈꯨꯠ ꯀꯟꯅ ꯊꯣꯛꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇꯩ ꯂꯦꯞꯅꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯑꯃꯗꯒꯤ ꯍꯥꯏꯕꯗꯤ ꯀꯨꯀꯤ ꯁꯌꯥꯡ ꯁꯥꯏꯠꯔꯣꯝꯗꯒꯤ ꯑꯃꯨꯛ ꯍꯧꯅ ꯀꯥꯞꯁꯜꯂꯛꯄꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯦꯌꯥꯔ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯨꯠ ꯂꯦꯞꯆꯕꯅꯤ ꯆꯪꯁꯤꯜꯂꯛꯑꯒ ꯀꯥꯞꯄꯛꯄꯅꯤ ꯌꯥꯝ ꯅꯛꯅ ꯑꯩꯈꯣꯏ ꯃꯣꯏꯅ ꯆꯪꯉꯛꯏꯁꯦ 100 ꯃꯤꯇꯔꯃꯨꯛꯀ ꯗꯤꯁꯇꯦꯟꯁ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯈꯣꯏꯉꯥꯛꯄ ꯂꯩꯔꯤꯁꯤꯒ ꯃꯣꯏ ꯆꯪꯉꯛꯏꯁꯤꯒ ꯑꯁꯤ ꯃꯅꯨꯡꯁꯦ 100 ꯃꯤꯇꯔꯒꯤ ꯃꯅꯨꯡꯁꯤꯒꯅꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯈꯨꯠ ꯊꯣꯡꯅꯔꯤꯁꯦ ꯈꯨꯟꯗꯒꯤ ꯅꯠꯇꯦ ꯃꯣꯏ ꯈꯨꯟꯗꯒꯤ ꯆꯪꯁꯤꯜꯂꯒ ꯀꯥꯞꯄꯛꯄꯅꯤ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯔꯒ ꯆꯪꯉꯛꯑꯒ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯤ ꯉꯔꯥꯡꯒꯤꯗꯣ ꯊꯥꯔꯒ 5ꯔꯛꯇꯤ ꯁꯨꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯥꯏꯠ ꯔꯣꯝꯗꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯍꯥꯏꯇꯥꯔꯦ ꯀꯃꯥꯟꯗꯣ ꯑꯗꯩ ꯄꯨꯂꯤꯁ ꯑꯩꯈꯣꯏ ꯁꯤꯒ ꯊꯥꯕꯤꯔꯛꯇꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯨꯠ ꯈꯔꯗꯤ ꯑꯁꯨꯝ ꯍꯜꯂꯦ ꯁꯦꯟꯇ꯭ꯔꯦꯜꯒꯤꯁꯦ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯃꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯈꯨꯠꯁꯦ ꯑꯝꯇ ꯍꯟꯕ ꯎꯈꯤꯕ ꯂꯩꯇꯦ ꯑꯩꯈꯣই ꯃꯣꯔꯕꯨꯡꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯄꯥꯝꯖꯔꯤꯕꯗꯤ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯦ ꯅꯠꯇꯕꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯅ ꯁꯤꯒ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯗꯤ ꯌꯥꯝꯗꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯦ ꯃꯣꯏ 10ꯃꯨꯛ ꯃꯌꯥꯕꯨꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯁꯤꯡ ꯈꯔ ꯍꯦꯟꯅ ꯊꯝꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯣ ꯑꯩꯈꯣꯏ ꯖꯤꯔꯤꯒꯤ ꯑꯁꯣꯏꯕ ꯌꯥꯝ ꯂꯩ ꯏꯝꯐꯥꯜꯗꯗꯤ ꯀꯩ ꯈꯪꯗꯦ ꯀꯨꯀꯤ ꯈꯪꯗꯦ ꯍꯥꯟꯅ ꯍꯧꯔꯛꯄ ꯃꯤꯗꯣ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒꯗꯤ ꯈꯨꯠ ꯊꯥꯔꯛꯀꯅꯤꯅ ꯍꯥꯏꯔꯛꯄ ꯃꯣꯏꯗ ꯀꯥꯞꯄꯛꯑꯒꯗꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯁꯥꯏꯠꯁꯦ ꯑꯅꯝꯕꯅ ꯕꯝ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯑꯗꯩ ꯅꯣꯡꯃꯩ ꯀꯥꯞꯄꯁꯨ ꯃꯣꯏ ꯁꯥꯏꯠꯁꯦ ꯌꯥꯎꯗꯦꯕ ꯃꯣꯏ ꯁꯥꯏꯠꯁꯦ ꯑꯃꯐꯥꯎ ꯆꯪꯗꯦꯕ ꯉꯁꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯃꯣꯏꯗ ꯇꯝꯅꯅ ꯀꯥꯞꯄꯛꯇ꯭ꯔꯒꯗꯤ ꯃꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯐꯪꯗꯗꯤ ꯌꯥꯗꯦ ꯍꯥꯏꯅ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯔꯐꯥꯎꯗ ꯃꯣꯏ ꯌꯦꯡꯅ ꯂꯩꯗꯣꯔꯤ ꯑꯣꯔꯗꯔ ꯐꯪꯗꯦ ꯍꯥꯏꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕ ꯁꯔꯨꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯔꯐꯥꯎꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯊꯥꯖꯅꯤꯡꯉꯥꯏ ꯃꯔꯝꯁꯦ ꯀꯔꯤꯝꯐꯥꯎ ꯂꯩꯇ꯭ꯔꯦ ꯃꯣꯏꯒꯤ ꯃꯇꯧꯁꯤꯅꯗꯤ ꯑꯩꯈꯣꯏ ꯊꯥꯖꯐꯝ ꯂꯩꯇ꯭ꯔꯦ ꯕꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯋꯥꯏ ꯆꯥꯏꯔꯦ ꯅꯣꯡꯃꯩꯅ ꯋꯥꯠꯂꯦ ꯕꯝꯅ ꯍꯦꯜꯂꯦ ꯍꯥꯏꯔꯤꯕ ꯕꯝꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯀꯤꯃꯟꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯃꯗ ꯈꯔ ꯆꯦꯟ ꯑꯃꯗꯈꯔ ꯄꯥꯛꯊ ꯇꯧꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯇꯧꯅ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯂꯩꯔꯦ ꯑꯉꯥꯡꯁꯤꯡꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯀꯗꯥꯏꯗ ꯀꯔꯤ ꯆꯦꯜꯂꯤꯕ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤꯕ ꯑꯗꯨ ꯕꯝꯅ ꯋꯥꯏ ꯆꯥꯏꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯦꯟꯗꯣꯔꯤꯕ ꯄꯨꯟꯁꯤ ꯃꯔꯦꯟꯁꯦꯀꯃꯥꯏꯅ ꯂꯦꯟꯗꯣꯏꯅꯣ ꯅꯣꯡꯃꯒꯤ ꯆꯥꯁꯤꯡ ꯅꯥꯏꯗꯅ ꯅꯨꯡꯇꯤꯒꯤ ꯍꯟꯗꯛꯁꯤꯒ 5ꯔꯛ ꯁꯨꯔꯦ ꯇꯧꯔꯛꯏꯕ ꯂꯥꯂꯣꯡꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯂꯦꯟꯁꯤꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯁꯨꯕ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤꯁꯨ ꯂꯣꯏꯅ ꯃꯥꯏꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯥꯟꯅꯕꯗ
ꯍꯥꯏꯅꯐꯝ ꯂꯩꯇ꯭ꯔꯦ ꯅꯣꯡꯃꯒꯤ ꯇꯨꯝꯗꯕꯒ ꯆꯥꯗꯕꯒ ꯊꯛꯇꯕꯒ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭रे ꯑꯅꯥ ꯑꯌꯦꯛꯅ ꯃꯔꯝ ꯑꯣꯏꯔꯛꯇꯅ ꯅꯥꯔꯛꯀꯗ ꯖꯦꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯔꯣꯟ ꯑꯃ ꯈꯜꯂꯦ ꯏꯆꯥ ꯏꯁꯨꯁꯤꯡ ꯀꯗꯥꯏꯗ ꯊꯝꯗꯣꯔꯤꯕ ꯍꯥꯏꯅ ꯈꯜꯂꯦ ꯑꯁꯤꯐꯥꯎꯗ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯗꯩ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯈꯔ ꯍꯥꯏꯖꯔꯨꯔꯦ ꯆꯠꯆꯔꯨꯔꯦ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤꯁꯦ ꯈꯇꯪ ꯑꯗꯨ ꯃꯥꯡꯗ ꯅꯣꯡꯄꯣꯛꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯁꯨ ꯍꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯁꯔꯀꯥꯔ ꯐꯥꯎꯅ ꯂꯩꯖꯔꯤꯕ ꯅꯣꯡꯃꯩ ꯃꯉꯥꯈꯛꯁꯦ ꯑꯅꯤꯈꯛ ꯄꯥꯏꯔꯒ ꯃꯣꯏꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗꯁꯨ ꯃꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤꯗꯣ ꯂꯤꯛꯏ ꯈꯥꯏꯗꯣꯛꯄ ꯌꯥꯔꯔꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯈꯥꯔꯣꯝꯗꯁꯨ ꯍꯥꯏꯖꯔꯨꯔꯦ ꯑꯗꯨꯁꯨ ꯌꯥꯕꯤꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯒ ꯂꯩꯖꯔꯤꯕ ꯈꯔꯁꯤꯅ ꯑꯩꯈꯣꯏ ꯀꯌꯥꯅꯤꯅꯣ ꯉꯥꯛꯇꯣꯔꯤꯕ ꯀꯌꯥꯅꯤꯅꯣ ꯑꯩꯈꯣꯏꯅ ꯂꯩꯗꯣꯔꯤꯕ ꯄꯨꯟꯁꯤ ꯃꯔꯦꯟꯁꯦ ꯈꯟꯅ ꯌꯦꯡꯂꯨ ꯂꯤꯂꯤ ꯀꯦꯝꯗꯒꯤ ꯅꯨꯡꯉꯥꯏꯅ ꯄꯤꯁꯅꯤ ꯍꯥꯏꯅ ꯄꯨꯕꯤꯔꯛꯑꯦ ꯄꯤꯁꯅꯤ ꯍꯥꯏꯅ ꯄꯨꯕꯤꯔꯛꯑꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯐꯥꯔꯤꯉꯩꯗ ꯁꯨꯝ ꯀꯥꯞꯄꯒ ꯅꯨꯡꯇꯤꯒꯤ ꯁꯟꯗꯥ ꯑꯣꯏꯕꯒ ꯀꯥꯞꯊꯣꯔꯛꯑꯅꯤ ꯑꯗꯨ ꯑꯩꯗꯤ ꯇꯥꯏꯅꯔꯅꯤ ꯃꯩꯇꯩꯗ ꯇꯥꯏꯅꯕꯤꯔꯅꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯖꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯤꯅ ꯊꯥꯡꯉꯩꯁꯦꯡꯅ ꯃꯣꯏꯒꯤ ꯌꯨꯝ ꯀꯩꯁꯦ ꯄꯨꯝꯅꯃꯛ ꯁꯤꯟꯅꯔꯝꯃꯒ ꯑꯩꯈꯣꯏ ꯊꯣꯛꯅ ꯂꯩꯔꯒꯦ ꯇꯧꯇꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯔꯣꯏ ꯃꯩ ꯊꯥꯕ ꯌꯥꯔꯣꯏ ꯅꯣꯏꯅ ꯁꯪꯕꯤꯅꯗꯤ ꯁꯪꯕꯤꯔꯣ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯆꯔꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯊꯣꯡꯗ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯖꯗꯣꯔꯤꯃꯣ ꯃꯣꯏ ꯑꯣꯔꯗꯔ ꯐꯪꯗ꯭रे ꯍꯥꯏꯕꯅꯤꯅ उपाय लेत्रबनिना अखोइसु सम लेरे मोइना हाइदो चुंगदरा हाइना अखोइना बाइकोस्टा सिजनौबसु जारोय हाइबना सरुक्तगी अखोइ सम लेरे अखोइ उपाय लेत्रे कइनो तवदबा असि सरकारगी मरमदगी करमबा प्लान पुथोरगा फानी अदो खल्लगा तौबिरो वारे हाइबगी मरमदी अखोइसे मोंगों हाइबा खुनसे सर्विस अमा तौजरगा चाबा थक्पा तौरगा लेजबसु नचदे अदुबु नोंमगी रुजि सुरगा सुबा चटलगा अदुगा अखोइसे चाजबा थक्चबनी अदुना अदुगी दुसु खमथेंना अखोइसु वारे अदुगा अखोइना रिलीफतगी लाबा मतुंगसिदा अखोइसे शांति ओइना लेबसु ngamdre अदो शांति ओइना लेतबगी मरमसिदी स्टेट फोर्स बुदी अखोइसु लेबुदी लेरगासु अखोइ कनोदबुदी खरा हाइजरे एसपी दबुदी चटलगा हाइजरे खजि खक्तंग हेंगतपिरगा अखोइगिसे खतंग इंगना जिकना लेनबगी तमक्ता अदुबु लई कनो सेंट्रल फोर्स बुदी ले सेंट्रल गी लेरिबा फोर्स असि सिंगसिदी मखोइगिदी अखोइना हाइजरुबा मतमदा मोइदे अटैक तौरक्तरगादी अखोइना अटैक तौबदी यादे मिङोदा सुमनागे मोइगी कनोगी शांति रक्षागिनी हेना लेरे मोइना लेबनिना अखोइनासु वांगांफमदो थोक्तरे अदुना हौजि हौजिसे अखोइना हजि पामिदी वारिबा मोरबुं खुंजासे असिगी अखोइगी चाबगी ओरो थक्पगी ओरो वासु वारे खमथेंना वाबनिना असिना ऑथोरिटीना चंगबिरकद्रा सरकारगी माइकैदगिसु अखोइगी जामना चाउना मतेंगसे अखोइ पांगहानिंगे अदुना पांगहानिंबगी मतांगसिसु ओइजारे अखोइना चाबा थक्पगी दुगा मरम अमदना जासिदा लेरिबसिंगसे अखोइ लानसे इंथानबगी तमक्ता करी करंबा कनो लौखलकदगे हाइदो सरकारगी माइकैदा अखोइ चाउना थमनिंगे अखोइना अखोइसु जामना वारे अखोइ हजि मोरबुंगदा लेरिबा अखोइ खुंजा मयामसे